Alcoholic liver disease ki ngallingai gi symptoms sing asi liver ga chapchana mari leinaba oite. Makhoi asi atopa haksel gi khudung chadaba singasu irai laina mari leinaba yaba symptoms singni. Alcoholic liver disease haugalakpa matamda khangnaba honabada wabagi maramsing. Yuu Henjinna Thakpa haibasi haksangda khudung thiningai oi haibasi ikhang khangnaraba wafamni. Yuna haksang manungi kayat sing mang takhanba ngami amadi pukning wakhalgi haksel phawba soli haibasi kayarak hanna uttuna lakhrabani. Yuu Henjinna Thakpa matam sanglaklaga khwaidagi ihan hana soklakpa kayat asi liver ni. Yu chenba potsak sing filter tawbadagina tongan haksanggi kayat singidamak hormone singna puthokpana chingba fawbada aikhoigi filter asina nongmada function chaungagi mathakta pangthoi. Organ asi maram ama hektadagi soklakpa matamda maduna haksang sinba thungbagi function singda effect tawba haurai. Liver asi masa mathanta regenerate tawzaba amadi repair tawzaba ngambagi chang wanglagasu karigumba matamdadi mang takhiba adudagi nanthokpa ngamde. Maram asina suni liver ga mari leinaba disorder sing asi haugalakpa matamda khangba ngamdriba aduga khanglakpa matamdadi ka hena soksillamliba. Hairiba phibam asimak alcoholic liver disease sing dasu chap manai. Yu thakpa haibasi liver damage natraga liver disease thokhanba mangzil thaba maram singi manungda amani. Chahi kaya Yuu Henjinna Thaklakpana miyoi amagi liver su infect tawba natraga chawthokpa tawhanba ngami. Masibu alcoholic liver disease haina khangnai. Indian Spinal Injury Center gi internal medicine gi senior consultant Dr. Kol Bijay Datta gi matung inna miyoi amana nungtigi yu thakpagi chang aduna mangonda alcoholic liver disease narakpa yabgi risks adu lepi hairi. Masina iyan hanbadadi liver fibrosis tagi haurai. Aduga final stage tadi liver cirrhosis oirai. Karigumba matamda alcoholic liver disease ki symptoms sing asi detect tawbada wana thoi maramdi makhoi asi atopa anaba amadi condition singa manai. Yuu Henjinna amadi matam sangna thaklakpana physical amasung mental condition kayamarum lakhalli. Adubu patient adu yu da laichure haibasi masana yajadragadi fibam adu mayek sengna khangba khara wana thoi. Akas Healthcare and Sugar Specialty Hospital gi Dr. Sarat Malhetrana phongdokkibada patient singna alcohol abuse ki history gi matangda information sing pidaba kaya ama yawi. Case kharadadi patient amana matam kayam sangna yu thaklabagi haibagi matangda doctor singda lana haijinbasu yawi hairi. Alcohol use natraga abuse ki mayek sengba history ama haiba asina miyoi amabu alcohol ga mari leinaba khudong chadaba sing mayuk nari haiba khangnabagi khwaidagi faba lambini hainasu mahakna phongdokhi. Masada thengnariba khudong chadaba adu masana yajadaba haiba asina layingbagi process ta thinthahalli. Aikhoigi liver asigi mathau singi manungda yu yauna yu chenba potlam singbu kaithanba asisu amani. Aikhoina yu hena cheksinba matamda yu adubu aikhoigi haksangdagi lauthokhinaba honabada liverna mathau hena taribani. Asumna pressure henjinna pisinba asina liverbu mang takhangali natraga fibrosis oihalai. Matam matamgi oina khajik sokpa asidi liverna masa mathanta amuk fagatcharakpa amadi repair tawjaba ngami. Maram aduna haugalakpa matamdadi alcoholic liver disease singi symptoms sing asi uba phangte. Dr. Malhotrana haikhi madudi miyoi amabu liver alcoholic natraga liver damage tawri haiba takpa ngamba akaknaba examination amata leite. Haugalakpa matamda liver function test amasung ultrasound gi matengna khangba ngamba ahongbasing adudi atopa makhalgi liver injury amanasu hekta thokhanba yai.
ꯐꯦꯇꯤ ꯂꯤꯚꯔ ꯑꯃꯁꯨꯡ ꯚꯥꯏꯔꯦꯜ ꯍꯦꯄꯥꯇꯥꯏꯇꯤꯁꯀꯨꯝꯕ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯜꯀꯣꯍꯣꯂꯤꯛ ꯂꯤꯚꯔ ꯗꯤꯖꯤꯖꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯗꯤꯇꯦꯛ ꯇꯧꯕ ꯑꯀꯛꯅꯕ ꯇꯦꯁ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯤꯚꯔ ꯁꯣꯛꯆꯤꯟꯕ ꯑꯗꯨ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯕ ꯑꯃꯁꯨꯡ ꯔꯤꯄꯤꯌꯔ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯂꯤꯚꯔꯅ ꯐꯦꯠ ꯄꯩꯈꯠꯂꯛꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯀꯥꯔ ꯇꯤꯁꯨ ꯄꯩꯈꯠꯂꯛꯏ꯫ ꯐꯤꯚꯝ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯖ ꯂꯥꯟꯁꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯁꯤꯝꯇꯝꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯏ꯫ ꯑꯜꯀꯣꯍꯣꯂꯤꯛ ꯂꯤꯚꯔ ꯗꯤꯖꯤꯖꯀꯤ ꯉꯜꯂꯤꯉꯩꯒꯤ ꯁꯤꯝꯇꯝꯁꯤꯡ ꯑꯁꯤ ꯂꯤꯚꯔꯒ ꯆꯞ ꯆꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯗꯦ꯫ ꯃꯈꯣꯏ ꯑꯁꯤ ꯑꯇꯣꯞꯄ ꯍꯛꯁꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯌꯥꯕ ꯁꯤꯝꯇꯝꯁꯤꯡꯅꯤ꯫ ꯑꯜꯀꯣꯍꯣꯂꯤꯛ ꯂꯤꯚꯔ ꯗꯤꯖꯤꯖꯀꯤ ꯍꯧꯒꯠꯂꯛꯄꯒꯤ ꯁꯤꯝꯇꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯟ ꯀꯪꯕ ꯑꯃꯁꯨꯡ ꯈꯧꯔꯥꯡꯕ ꯍꯦꯟꯒꯠꯂꯛꯄ, ꯆꯣꯛꯊꯕ, ꯖꯣꯟꯇꯤꯁ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯥꯡꯂꯛꯄ ꯑꯃꯗꯤ ꯑꯣꯅꯤꯡꯕꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯤꯚꯔ ꯃꯄꯥꯗ ꯄꯣꯝꯕ ꯑꯃꯁꯨꯡ ꯄꯨꯛ ꯅꯥꯕ ꯐꯥꯎꯔꯛꯄ ꯌꯥꯏ꯫ ꯂꯤꯚꯔꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯃꯔꯝ ꯀꯌꯥꯃꯔꯨꯝꯅ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯌꯨ ꯊꯛꯄ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯤꯚꯔ ꯃꯁꯥ ꯐꯍꯟꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯤ ꯌꯨ ꯊꯛꯄ ꯃꯄꯨꯡ ꯐꯥꯅ ꯇꯣꯛꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯂꯤꯚꯔ ꯃꯁꯥ ꯐꯍꯟꯅꯕ ꯑꯇꯣꯞꯄ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯐꯒꯗꯕ ꯗꯥꯏꯠ ꯆꯥꯕ, ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ, ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯆꯥꯡ ꯆꯥꯅ ꯊꯝꯕ, ꯑꯃꯗꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯥꯡ ꯅꯥꯏꯅ ꯗꯣꯛꯇꯔꯗ ꯆꯦꯛ ꯇꯧꯊꯣꯛꯄꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫